Manipur News Reader की channel की वीडियो अमता अपडेट तौजगे ngasi फोंगसे फोंगना जनवरी की तांग तरुकता मी हालुबगी लुपा लिसिंग यांखै की रिवार्ड लाउथोकीबा मिरोड अमा पुलिस ना फारे मरी मखोंग ताकपा ngambada सेल की मना लुपा लिसिंग यांखै पीगनी हाइना मणिपुर पुलिस ना वांटेड लाउथोकीबा मिरोड अमा ngarang Imphal West District Police ना फगतपा ngamkhre हाइरे पुलिस की पाउना हाइ फारबा Proclaim offender adugi maming ningongbom ibomcha chai yankhai ge taru apokpa lekhidreba pisa kawi Imphal East ki basikong kongba irong dagine ma ngarang numidang pung niparom tabada basikong panthoibe high school ground da Imphal West ki additional SP lamabam Amarjit amasum Imphal West ki commando gi OC Inspector P achaubana lead tawba police team amana fagat pangam khibani haire haukibe Englishing ani ga mari gi October kun ge ayuk pung 10 makhairam taba matamda Sagolban Bijoy Govinda digi sahi nipurom suraba RK sana joba koba miyu ama Sagolban Salam laikai khongnang hogaibi mapara nongmaina kaptuna hatkibigi thogdoka mari lainana police na phagatpa laukhatpa case amada thogdo aduda mahak chenai haba khangmangam khibane adubo accused oiriba ibomchana mirod oikhiduna phaba ngamdabadagi Manipur police na mabu fanaba mari makhong takpa ngamada lupa lising yankhai gi sel gi bada pigani haina laukthokibani haina su police ki paw sina bakatari ningsingba yai mirod oibadagi pharaba ningong ibomcha asi Manipur police ki personnel amane thagdok thokpa matam aduda mahak pasoi PS ki OC ki driver oina probationary da leibane numit aduda mana thorakpa OC na tongba gypsy aduga laikhidraba RK sana jaubuna thorakpa Honda Activa amaga jap manaba direction da wahengbam laikai lomdagi Sagolban Bijoy Govinda romda thominarakpada sana jaubagi Activa adudagi gypsy aduna handgat ke tawbra side PPD haibagi wahaudagi Sagolban khongnang hogaibi mapada sanski kangbu aduga khana sainabagi thogdokta ibomjana sana jawbabu magi license nongmoina kapadagi sana jawba laikhidabani haina su paw sina makha tana phongdoragli thank you